Manipuri News channel mayam taram uksa boloina ngasi maroi pausing pizari. Meitei este lista sa loktor de sai tranga kungi matungda Manipuri soidan mutkragani WMC. Meitei bu este ngaklo makha da punsandana constitution ngakpi senbi hoktor sai tranga kungi matungda Manipuri Meitei soidan mutkragani haina World Meitei Council Manipur Unity President Urik Khenbam kunjona nungnang pungto polena Manipuri ngak na thu da Meitei bu este lista salanaba mailenaba Center recommendation thabi naba puning chisilagli aikoina santi pamle kukina santi laknamagi ona tenabda thabak tori malem thonga aikoi puramana Manipur mausa gum santi hajalakpa pamlabasu kugi sina santi laknamagi mohota ona tenabda thabak tori haina peace activist malem thonga pungtoragli MPCC General Secretary P Sirchandra amadi Hangang Block Congress Committee gi miusinga hangang maibakul maya lekai daleba malem thongang yumda ngasi satuna unabagi thromda peace activist asina mathaki wafam ase pungtokibani Manipur santi laknanaba Auxil Pudan Delhi dagi cycle thogduna lakiba malem thongang unabo aduda MPCC gi General Secretary P Sirchandrana cycle khongchat aduda mai pakibada thakatpa oina seli mateng kusinaki loina mahaki tungi tabak thromsingda pangba yaba mateng pangani haina su thajaba thamki malem thongana sei ani makhai laklaba irang ngasi phawbo lusen bangamdana leiri mahaki cycle khongchat adubu kanglu puruk khaidana mifam khudimna support tawiraki adubu Manipur yorkon tamda kangpokpi phawraga impal tamna satnaba thorang boda kotuna chatpa yaroi haina serol tholakpa amadi social media gi kutangda nuaita wafam kya thamlakpa maduda nuaita bakhradi phawki lamda masida ingtappa puraknaba Kashmir gi Assam gi kasar phawba peace ki oin khongchat nama chatnaba thorang tori masida su mifam khudimna support obiyu lamda masida ingtappa hanjandana honabada apun bagi thodang ama changi haina pungtorakli aims and bright career boarding athingba thangkre lamda masida hangliba hostel boarding singda kanglon chumna hanglibra haina apunba mairepa ki mahiroi sinpanglup na miyeng changduna lakpagi manung chanbo oina ngasi Imphal West ki manung chanba gari awang lekai da leiba bright career boarding da haltena na satuna yengsan kebo leina kanglon kaina hanglamgidamakta athingba thangkre Nahirilu asigi Education and Academic Affairs Secretary Nandita ngasek pamna thatorbo serol amada hai hokiba November 25 apunba ireipa ki mahiroi singpanglup aims na lakthokiba gi matung ina mafam kya da kanglon kaina senda lambi khakti kalaga hostel kya ama ising isagumna hekalaliba amadi maning maka tamna hostel boarding chalairiba sing asigi matang the aims na survey tatarakiba adugi manung channa Imphal West ki manung chanba gari awang lekai da leiba bright career boarding asida yamna phim tadamong da mairoi sing lon por oin sinabagi moong da nupa nupi puna building amata da thamdana boarding chalairamba thenaki hari boarding asi product aims na ting mutamagalena makata na boarding asi tingjale karigamba hariba asida thawoyoi da makata na boarding chalairamba thoklabadi apapatabagi thodang pomba boarding asi bu chalairiba founder na pugadabani hairakli Turkey de plane captain Libya ge army ship yauni mi manga sire Turkey kunung Ankara manakta thokiba plane kaibagi thogdo amada Libya ke Chief of Army Staff Ahmad Ali Ahmad Al-Hada amadi atopa mi manga sir haina Libya ke Prime Minister Abdul Hamid Debiba na pungtokre Karbi Along na nong hingsa thorakpada ani sire nifu manga sokle Assam ke Karbi Along district ke Porchester Kanglup ani khut thokna rakpadagi mi ani sikhibolena police personnel kuntranipan yauna mioi nifu manga ro aso open nangle ibiksangi mayok to protest torkiba police na tear gas cell kaptuna tangkai kibolena miyang iho laksana na honaki kongjang sasaliba mioi singa mai thakraba building amagi manungda masagi sahi kunmarom suraba Suresh D koba mi ema siduna lerma thenaki etik timo koba toba mi ema su kanglup ani gi marada kuthokna bada sire haina police ki pawna photoragli irang kasala padagi Karbarlong amadi West Karbarlong district da mobile internet service tu matam kaktana tingba thamkre tribal gi lamda khundari be sing thokkinaba demand tawruduna protester sing akar mawongda kongjang sasalakibani West Karbarlong district da Phiyong asigi matangda Chief Minister Hemanta Biswa Sarmana nungna hotokibolena hen security forcing hajanduna mausagi phiyom da hanjalanaba thorang lokhatkre Myanmar gi junta na kanba warning torokli tha se kunipan da Myanmar junta lenga na sinduna malengi tongan famsingda leba adugi miyamna khalabalenga ama leire haina unabgidamakta sagalakli bimpham pathonabagi thabak adu mass boycott tobagi wafa ama thoropolena junta gi singba oiba minung haningna democracy romda sangsangadoriba kongjang adubu yaningdeba singi mathakta akan warning torkre officer sing amadi military gi imung manung sing imesina wanga aduna afam sing asi pongtorakpani Myanmar miyana military lenga asi lonia da moongda othonana basiliba thabak asibu yaningda pongtoknaba kya lakli hantakta nongna san status junta lenga na loksan khraba comment amasung
non kiyoda leba asigi celebrity kayana su thajandana pham adugi miyamda bot thadana ba isei nomai thorom kya su pangthohan ki min on haying amadi ma deputy chiwing na bot asigi matang the defense oi bakolon chenba candidate singbu chogot midimakta yangon mandale amasung cochin state chatuna wangam ba thabak su akanmo ongda chathari hairi Bangladesh ne India ki visa application center thingjan kre India na visa application center thingjan khibadagi Bangladesh High Commissioner su atingbu thamkre lakodriba matang segi February 32 da Bangladesh ki interim lengana leba aduda parliamentary election pangtholagani lauthokibu iroina political party amadi mahire naha lusimba singna election ki campaign horpada anti India ki akanbak matpham sing hongton rakpadagi India ki maikaidagi Bangladesh ki khwaidagi chawba anisuba capital city ama oiriba Chittagongda leba Indian visa application center su chaliba tha sigi mathoidagi hogdana matam kakdana thingsan khibadagi Bangladesh ki maikaidagi su Delhi da leba makogi high commissioner visa amadi consular gi oiba thabak thoram punamak thingjale haina lautokre hairi pawglikun amagi matung ina wafam asi Bangladesh high commission gi maikaidagi patam kargi mamangda tangai phadaba maramdagi makha taba notice tokri pawa suspend tabuni haina phongtorakli hairi adum oinama leba ani asigi miyamadi chaliba tha asi kunma thoidagi India gi maikaidagi ahanba oina visa application center thingjan kibadagi laman kumoina Bangladesh high commissioner lokalokwa thabak oigani haina thajanari hairi class 11 amasa 12 kidamak AI textbook sing hogdokadori NCERT na class 11 amasa 12 kidamak AI textbook sing hogdokadori National Council of Education Research and Training NCERT na school gi mahiroi singbu technology gi yumpham oiraga tumni oiba mai masing tambagi sem sabo oina class 11 amasa 12 ki textbook sing artificial intelligence AI oina detected tawbo ohinana thabo pakale haina Ministry of Education asigi maikaidagi pakal aliba khongthang asi National Education Policy 2020 gi manung chanba amo oiribani loinana senior secondary level advanced digital skills sing mapangal hengkalana ba sem kiba National Curriculum Framework for School Education 2023 gi makha daibani mairoi china no makagdana hongliba digital economy ka matam asiga chusinaba yana ba khana textbook development stam ama semle hairi NCERT na maru oina class 11 among 12 ki syllabus amasung textbook singi artificial animation amadi games ki oiba project amasu hapsan kre haina education ministry makata na phongtorali